Lilong singjau gi thokdokta sokhiba miyoi amasu Leikhidrae. Leingakka yanakhre Leikhidraba singgi imung manungda lupa lakh tara piragani. Thawal district ki Lilong singjau da hokiba tha asigi amagi numidangda PLA na nongmaina kaptuna miyoi mari hatkiba amasung thawdok adu da sokiba singgi manungda ama ngasi laikanaba ngamdana North AOC da Laboras Medicity da Leikhidrae. Leikhidraba miyoi adugi ming Maulana Abdul Razak Chahi kuntra taret kawi mahak Lilong dolai thabidagi Muhammad Alauddin gi machanupani. Mahak tha asigi amagi numidangda nongai maru ani panduna phibam thina sokpadagi Ras Medicity da pukhalakuna laikan narkhibani. Adubo laibak thibadi mahak ngasi ayuk pung mga rom tabada Leikhidabani. Leikhidraba miyoi adugi asibak sang adu pulis na mafamdudagi laukalaga postmortem taunanabagi Jenims ki mokta thamkre hairi. Maragasida Lilong singjau da hokiba January amada thokiba laibak thiba thokdok adugi matangda semkhiba JSC ga Chief Minister N Biren ga unaduna wari sanabada Leikhidraba miyoi manga gi imungda ex gracia oina lupa lakh tara piba yauna hiram kharada yanabu purakpadagi thokdok aduda Leikhidraba miyoi manga gi asibak chang lauragani haina JSC gi convener MD Habibullah na phongdokre. JSC adugi mihut singa Chief Minister ga ngasi CM Secretary ta ngasi ayuk pung 12 dagi nungthel pung ani adwai fabu unaraba matungda CM Banglo mamangda paumisinga unaba amada MD Habibullah na hai haukiba January amada thokiba laibak thiba thokdok adugi matangda JSC amadi imung manunggi mihut singa ngasi unaraba matungda hiram kharada yanakhi. Yanabasing aduda Leikhidraba mangagi imungda lupa lakh tara ex gracia piba thokdok aduda phibam luna soklaba miyoi ahumda lupa lakh ani gi compensation piba aduga khara sokpa victim 12 dana lupa lakh amamam piba yauri. Masida natana Leikhidraba miyoi mangagi naknaba imung manunggi miyoi singda home guard BDF natraga grade 4 gi posta Leingakki thabak amamam piba su yauri. Laibak thiba thokdok adubo thijennabagidamak IG gi rank ta laiba officer amana lusingba SIT amasu semlagani. Lilong Police Station gi officer in charge amasung SI ani transfer tawba amasung police station asida SDPO DSP rank ki police officer ama station natraga attest tawba haibo wafam su yanaba aduda yauri. Asumna Leingak amadi JSC gi marakta yanaba asi leibadagi Leikhidraba miyoi manga asigi haksang launaba warep laubani. Loinana Leingakka JSC ani gi marakta yanaba ama purakpadagi hana khongjang singsin hana tawramba khongjang singsu makha tana amata tawraroi. Maramasina JSC na lauriba khongthang asida miyamna su saugatpiyo. Social media da kanagumba kharana thokdok asigi matangda tongan bu wafam kaya sandoklaga kanglupki oiba irang saganabu honaba asi makha tana tawbiganu. Lengang nasu hiram masida akan bamideng changbiyo haiki. Nakal amaromda haukiba January amada Thawal district ki Lilong singjau da thokiba laibak thiba thokdok aduda Leikhidraba miyoi manga ki asiba haksang sing leirol chanbagi thoram ama hayeng ayuk pung 10 tabu matamda Lilong singjau da pangthoklagani. Laibak thiba thokdok aduga mari leinana semkhiba JSC ki convener MD Habibullah na phongdorakpada ngasi Chief Minister N Biren ga JSC gi mihut singa CM Banglo da wari sanaraba matungda yanaba ama purakpadagi Leikhidraba miyoi manga gi asibak sang adu lauraga hayeng Lilong singjau gi singda punna leiron chanabagi thoram pangthoknaba phirep laukhibani. Thoram asida lamdam asigi CSO sing amati miyamna saruk yabiyu hainasu makha tarakle.